ꯌꯥꯝ ꯆꯥꯕ ꯂꯣꯏꯅꯔꯦ ꯌꯥꯝ ꯊꯣꯡꯅꯔꯦ ꯇꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤ ꯏꯆꯟ ꯏꯃꯥ ꯏꯟꯗꯣꯟ ꯂꯣꯏ ꯁꯨꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯇꯣ ꯆꯥꯛ ꯆꯥꯛꯊꯣꯡ ꯑꯃ ꯆꯥꯛ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯃꯊꯪꯁꯨ ꯍꯦꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯏꯆꯟ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯃꯊꯪꯁꯨ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤꯀꯣ ꯀꯩ ꯂꯝꯗꯒꯤꯅോ ꯏꯆꯟ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯃꯊꯪꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ ꯏꯄꯥ ꯍꯣꯏ ꯏꯄꯥ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣ ꯃꯊꯪꯗ ꯆꯥꯃꯤꯟꯅꯁꯤꯀꯣ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯂꯣꯏ ꯁꯨꯔꯦꯀꯣ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯊꯪꯗ ꯆꯥꯃꯤꯟꯅꯁꯤꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯏꯆꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯊꯪꯗ ꯆꯥꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯊꯪꯁꯨ ꯏꯆꯟ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯃꯊꯪ ꯆꯥꯃꯤꯟꯅꯁꯤꯀꯣ ꯄꯨꯟꯅ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯑꯣ ꯏꯆꯟ ꯍꯥꯎꯕ꯭ꯔꯣ ꯃꯌꯥꯝꯗꯤ ꯂꯣꯏ ꯁꯨꯔꯦ ꯉꯣ ꯆꯥꯛꯆꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯅꯔꯦꯀꯣ ꯏꯆꯦ ꯍꯥꯎꯕ꯭ꯔꯣ ꯏꯆꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯃꯊꯪꯗ ꯆꯥꯃꯤꯟꯅꯁꯤꯀꯣ ꯅꯨꯡꯁꯤꯗꯔama ꯂꯣꯏꯅ ꯏꯆꯦ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯡꯊꯣꯛꯁꯤꯀꯣ ꯁꯤꯗ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯗꯣ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯅꯔꯨꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯃꯊꯪꯁꯨ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯁꯨ ꯆꯥꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯏꯃꯥꯗꯣ ꯁꯤ ꯂꯩ ꯃꯥ ꯍꯪꯕꯤꯒꯦ ꯇꯧ ꯍꯥꯎꯕ꯭ꯔꯣ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏ ꯃꯊꯪꯁꯨ ꯆꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯂꯥꯛꯑꯣ ꯑꯟꯇꯤ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯟꯇꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯗꯤ ꯏꯔꯝꯗꯝꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯛꯈꯣꯝ ꯑꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯆꯥꯃꯤꯟꯅꯕꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯖꯥꯠ ꯕꯤꯖꯥꯠ ꯁꯨꯅ ꯌꯥꯎꯕꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯟꯇꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯣ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯎꯕ꯭ꯔꯥ ꯉꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯕꯅꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯤꯟꯕꯤꯕꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯤꯟꯕꯤꯕꯁꯦ ꯑꯦꯛꯇꯤꯚꯗ ꯂꯩꯕ ꯑꯩꯈꯣꯏꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯧ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯏꯕꯨꯡ ꯏꯄꯥ ꯃꯌꯥꯝꯅ ꯀꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯏꯔꯝꯗꯝ ꯑꯁꯤ ꯑꯊꯧꯕꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕꯤ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦ ꯐꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯥꯝꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯣꯏ ꯁꯨꯔꯕꯅꯦꯕ ꯏꯁꯩꯗ ꯅꯨꯡꯁꯤꯕꯁꯦ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯦ ꯅꯨꯡꯁꯤꯌꯦ